नेपालda Yuha Habada Meeoi Chamaga Nifu Sikhre Awaba Nanglaba Nepalgidamak Lepli Narendra Modi Haukibirai Gehing the Nepalgi Manu Hanjin Balamdam Amada magnitude 6.4 Yona Yuha Harakibada Yamdraba the Meeoi Chamaga Nifu Sikhre Nepal authorities in Matung in a Yuha Duda Meeoi Sakaya Asok upon Nanki Amasung Asiba Singi Masing Hangalak Payana Lady Hairi social media Takalak video sing that local sing Hing Amamba the Yum Amadi building singi Akaya to Marakta Hing Hauba Meeoi Sing Ti Humbagi Saktam Sing Uki Yuha Duda Yum Kaya Amang Ata Toki Bagaloina emergency siren singi Ahoba Makol Marakta Meeoi Kaya Yum Singi Mapanda Mipaina Duna Yum Silaga Lainaki Yuha Duga Luina Matung Tarakpa after shock singi Sohum Sing kilometers Sama Henna Lapna New Delhi Pawi Yoki Bihargi disaster management report na Hairibadi Yuha Duna Maram Oiduna Patna Katihar East Samparan Darbanga Muzaffarpur West Samparan Sasaram Nawada amasung India Nepal border paring the Lairiba Atai district Kayaniki National Center for Seismology na Hairibadi magnitude 6.4 gi Yuha adu Ayodhya gi awang the kilometers ani kuntaret lom lapa amasung Kathmandu gi nongchup lom the kilometers sahumga kuntrak mathoi lapna leiba Nepal gi Jarar Kot district gi haurakibani Yuha adu na maram oiduna Kathmandu amasung akoiba mafam sing the kananiki nongchup thangba district sing Jajar Kot amasung Hurukum khwaidagi hena amang ata thoki Yuha adu na Meeoi kaya gi punsi Lomhan kibaga loina amang ata kaya thokan kibada Nepal gi Prime Minister Puspa Kamal Dahal na awa phongtokre amarom da matik mai leireba Yuha adu na Meeoi kaya sian kiba amati Nepal gi infrastructure park san na manghan takan kibada Prime Minister Narendra Modi na thamoi sok na awa phongtokre laikhidreba sing imung manung da nanghauriba awa sing da ikoina saruk yari amasung asok apan nanglaba sing thuna phagatpa oirasanu Indiana awaba nanglaba Nepal gi miyam gi damakta lepli amasung pangba yaba mateng pumnamak pangnana ba sem saduna lei haina magna x ta thagatpa post amada hairi Nepal asli Indian amasung Eurasian tectonic plate thengnariba seismic Trabikti sing kanba lamdam amada lairibani kumja 2015 da Nepal da magnitude 7.8 yona kanna Yuha hakibda paksana amangata thokpaga loinana Meeoi lising mapan rom sikibani amasung Meeoi lising kuni thoi hena asok apan nangkibani Mukesh Ambani hatkani KIHANKHIBADA CHENNABA Telangana gi Meeoi ama fare Reliance Industry gi chairman Mukesh Ambani bu hatkani haini KIHANKHIBADA Chennai haibagi maralda Telangana da gi masagi sahi taraga mapan surbana ha ma phakre Industrialist aduna hauki basayul da threat email ahum pangki mangoda tharaki email sing adu da yamlaba senfam sing demand tauki accused adu Ganesh Ramesh Barnapardi kawi mahak November 9 phawa police custody da remand pikre hauki birai nimita masakhang da Meeoi amana lupa crore kun demand tauduna tharaki ba han ba email phanglaba matung da industrialist adu gi security in charge na file tauki ba complaint amada yumpham oiraga October 13 Mumbai da FIR register tauki matung numit kharni leiraga su atopa email ama tharaktuna lupa crore chani demand tawrki hairi madugi matung da lakiba hum suba threat aduna karigumba lupa crore samri pi daba tarabadi Ambani hatkani haiki police na investigation chathabada mail IED adu hadaba khan kauba Meeoi amagini amasung mail sing aduna Belgium dagi lakpani haibasi khangba ngamki police na hojik Meeoi adu asengba idea ba natragana email sing adu fake ID ama sijinnaraga tharakibra haibadu khangdoknaba thijilli Mukesh Ambani da hatkani haina asumna email thaduna ki halakibasi masina han banate Ambani amsung mahaki imung Meeoi sing target tawgani haina ki hankiba masak khangdaba call sing tawrokibaduna haukiba sahida Mumbai police na Bihar dagi Meeoi ama phakrabani caller aduna South Mumbai da leiba HM Reliance Foundation Hospital amadi Ambani family gi yum anti-lab bomb pokhai henduna thugairagani haina ki halakibani Laingak yantoklaba phawada kuki MLA tarabu action lawdriba karigino State Security Force na kuki miyam bu ur naibire molest tawbire haina kuki MLA tarana phongdoktuna State Force bu lan na uhanna ba honna baga loina masagi laingak asibu yantoklaba phawada makhoi bu kayam kuina laingak asidi yahon ki gadori bano BJP gi taret yawna makhoi taragi mathakta hojik phawba laingak asina action lawbu ngamdribasi kari gi aran ba tawrubagino haina kuntrakpam SG MLA Thoksom location na phongdokre haukiba me homdagi kuki militant sing na yum mai thabadagi lanjena duna haujingna sajiwada sariba shelter home da sangjafam lawduna leiriba kuntrakpam SG
amadi atopa AC dagi khunjasingna kambal mateng pangkhibaga mari lena location makha tana hai khundrakpam AC gi manung chanba khul manga gi yum haukiba me ahum dagi maina tumna thabaikraba matungda sajiwada prefabricated house saduna laifam piri adubu lanjelakpada firol matik sana yorok tabana maram oiraga ningthamtha yosilakpasida tangai fadana changba kambal lising amarom miyamda mateng pangbani haiki Manipur da hanbo oina nung hawai dagi biar mai pakna sungle lamdam asigi miyamna pamna sana ba chinjak ama oiriba nung hawai dagi semba biar hanbo oina Manipur da mai pakna puthokpa ngamle Imphal West ki sagonban Bijoy Govinda dalaiba Kwaklai and Khongun Melai Orchids Private Limited na ahanbu oina sangeng gidamakta nung hawai dagi biar asi sungba hokibani company sina nung hawai dagi semliba hawaijar puthokpagi thabuk su chatai hawaijar sembada lemhoba nung hawai phutpagi mahising adu season aduna nung hawai gi biar asi sungba horakibani hiramasi gi matang da Kwaklai and Khongun Melai Orchids Private Limited ki managing director amasung chief scientist oina leiriba da Rajkumar Kisarga unabada company sina lamdam asida fangliba amadi awangnong puki mafam singda pamna saniriba hawaijar asi vacuum packet nungsit changhandana kuina thamba yanaba tawduna yonbagi thabuk chathabauki matam aduda nung hawai phutkibagi aremba mahising adu langthokpa natana upai lekhide phiba masi yenglaba matungda industry singsna hawaijar sang yamna puthorakpa matamda nung hawai mahising arembada manghandana bu wakhan khanki matam aduda nung hawai mahising adu biar oina sungnana ba thabuk paikhalakibani nung hawai mahi asi hojikti biar oina puthokpa yarabani na miyamna changwangna hawaijar puthokna basu mahising adu arembada manghanararoi hawaijar asi miyoibagi haksangda kanaba kaya piribani loina aputpa mahi asi thakpa matamda kanaba kaya phangali miyamna su mamangaidagi hauna nung hawai phutkibagi mahi asi thakna duna lakpa state amani hojik company asi na trial oina puthokliba nung hawai gi biar asi hawaijar soi biar haina maming tholi biar asi sungba matamda ising nung hawai yis sini hapana singba polam sing yauri